Asi July ki tang taret sok lising ani kun manga ningthaukaaba numitki sana leibakki editorial kalamda yauriba asi kilometer yankai mathoi point dasmi kulumdoi sangba ring road mising amadi makhal kya gari na noma ki masing hengalaklabasu lamna pakthoktabadagi Imphal city amadi masi akoibada lairiba mafamsingda mising amasung gari ka hena chilliba sidagi koknaba Mamangi BJP ki chungsinnaba lengang paikhatnaba hotnaramba kilometer yankai mathoi dasmi kulumdoi sangba Imphal ring road project tubu kadai yaukrabajano Manipur dabu yoroklabadi fana faba company bu oirabasu project kumpui hainabadu project sidasu kumpu gadoribra Malemgi amadi India ki chawkhalaba state singda paikhatnabagum Manipur dasu paikhatkedoriba ring road project asi paikhatpa tangai phade Maramdi tongan-tonganba lining laison chatpa mioi lakh kunthra henbana khundariba Manipurgi apunba lamgi chada maudrana chingi sarukni tampaki chada taragi lam asida isingi saruksu yauribani hena neningai oiribadi MLRN MLR Act 1960 gi matung ina tampakta khundariba yelahumi maitai singdi chingda khunda leitaba natraga lam leiba yade adubu chingda khundariba atai kanglu furup singnadi ching amari tampaki mafam amatada lam leiba yanaba leiba yonba amasung khunda leitaba yai masina maram oiraga chingda khunda leitariba kanglu furup singdi chingda mayum makai lingduna leijarabasu ayama matamda Manipurgi apunba lamgi chada tara khak leiriba tampaki lamda leinari masigumba kayasina maram oiraga Imphal city amadi masi akoibada leiriba tampaki mafamsing asi ka hena chinbadagi khudong chadaba mayoknari Imphal city da mi amadi gari ka hena chinbadagi khudong chadaba kaya mayoknaribasi kharadang oirabasu koknaba mamangda leiramba chief minister nongthomam birena luchingba BJP ki chungsinba lengakna Asian Development Bank ADB gi mityeng makhada lupa crore lising amaga chatret humpu taruk rom changna chawrana kilometer yankai mathoi dasmi kulumdoi sangba Imphal ring road asi paikhatpa hauki project asi paikhatpagi maruoibadi Imphal city da mi amasung gari ka hena chillabadi ring road project asigi matengdagi Imphal East amasung Imphal West da bypass lambi oina semlaga mising amasung gari chillibasi hanthanabani mamangi lengana paikhalamba project asi afaba oijerabasu state sidadi mangam isan sandribasini masimona Manipurabu yoroklabadi project khurimak kumpui ngai pakande haribasibu tasengna chumgadoriba jala haibasini Imphal ring road project asi hojik Imphal East district ki khurai angom lekai tinsit road ki saruk kharada leipak thonduna semgatle haibasi natana thoina ahongba udri tasengna makti project asi Imphal city da chillibasi hanthanaba nupisingda ahenba sakti piduna city manungda e-rickshaw chalhanba city manungse green transport ki khudong chaba lehenba Imphal city da akhannaba gari khara natana makhal khudimaki gari changhandaba Imphal East amasung Imphal West ka loinana kaithel khudimak project asigi matengna samnahanduna mising amasung gari chilhalliba asi mapung phana hanthanaba paikhatpa project ni India amadi state ki PR lengana kilometer yankai mathoi dasmi kulumdoi sangba Imphal city ring road asi afaba project ni khanna athubada losilabadi hojik ka hena lambi chinbagi thengnariba khudong chadabasing asi mapung phana kokhanba ngamgadoribani aduna athubada project asi loisinaba thawk paikhatkedabani masina sana leibakki editorial kalamni mathangda lokhatchariba sina Shanghai Express Masigi Shanghai Express ki editorial kalamda leiriba sisu tugi politics aina maming tholi Manipurgi miyamna yamna kanna pamdriba suspension of operation gi yanaba makha tana chanahandaba haibasi Delhi gi oinadi namungbo wafamni haimanba thokloi Indian Army natraga Assam Rifles ka amukta sukut thongnaba thodok lekhidaba kuki khulai paiba group singa karamna hokhiba chahi sok lising ani kun manga dagi sok lising ani manga da Indian government ka suspension of operation gi yana che sign tawnakribano haina karamna 2008 ta Manipur government su yauksinkhibano haibasi hangba yaba wahang oiduna laklabasu India government ki oinadi kuki khulai paiba singa yanaduna operation lepna khiba adudagi handokpa pamde informal oina wari sanabadani haibu Assam Rifles ki makok thongwa officer amana yamna wana
ꯍꯣꯠꯅꯗꯨꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯍꯦꯛꯇ ꯍꯟꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯗꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯗꯦꯜꯂꯤꯗꯗꯤ ꯅꯃꯨꯡꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯅꯤ꯫ ꯗꯦꯜꯂꯤꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯕꯅ ꯀꯔꯝꯕ ꯃꯑꯣꯡ ꯑꯣꯏꯅ ꯆꯪꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯈꯟꯅꯕ ꯆꯨꯝꯂꯛꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯈꯤꯕ ꯏꯔꯥꯡ ꯆꯞ ꯆꯥꯅ ꯍꯧꯗ꯭ꯔꯤꯉꯩ ꯍꯧꯈꯤꯕ ꯆꯍꯤ 2012ꯒꯤ ꯃꯥꯔꯆ ꯊꯥꯗ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯖꯣꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ (ZRA) ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ (KNAꯒꯤ ꯌꯥꯅꯈꯤꯕ ꯋꯥꯐꯝꯗ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒꯤ ꯑꯣꯔꯤꯖꯤꯟ ꯌꯦꯡꯂꯒ ꯍꯟꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯗ ꯈꯪꯍꯟꯗꯨꯅ ꯁꯦꯟꯇꯔꯅꯁꯨ ꯃꯥꯟꯅꯕ ꯋꯥꯔꯦꯞ ꯂꯧꯅꯕ ꯁ꯭ꯇꯦꯠꯅ ꯍꯥꯏꯖꯔꯕꯁꯨ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯀꯤ ꯋꯥ ꯇꯥꯈꯤꯗꯦ꯫ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ MP ꯑꯣꯏꯔꯝꯕꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯒꯠꯅꯕ ꯁ꯭ꯇꯦꯠꯇ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯪꯍꯜꯂꯛꯈꯤꯕ ꯂꯩꯔꯕꯁꯨ ꯁ꯭ꯇꯦꯠꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯇ ꯁꯦꯟꯇꯔꯅ ꯌꯥꯔꯛꯈꯤꯗꯕ ꯍꯥꯏꯕꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2012ꯒꯤ ꯃꯦꯒꯤ 3ꯗ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯔꯦꯂꯤꯁꯤꯡ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ꯫ ꯀꯥꯡꯄꯣꯛꯄꯤ, ꯎꯈ꯭ꯔꯨꯜ, ꯃꯣꯔꯦ, ꯁꯦꯅꯥꯄꯇꯤꯅꯆꯤꯡꯕꯗ ꯏꯔꯥꯡ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯁꯣꯂꯤꯗꯥꯔꯤꯇꯤ ꯔꯦꯂꯤ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯃꯤ ꯐꯤꯖꯣꯜ ꯁꯦꯠꯄ, ꯈꯨꯠꯇ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯈꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯗꯒꯤ ꯇꯨꯏꯕꯣꯡ ꯇꯥꯟꯅ ꯂꯥꯛꯇꯨꯅ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯂꯒ ꯊꯨꯅꯃꯛ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯃꯣꯔꯦꯗ ꯁꯟꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯆꯍꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯁꯥꯡꯗꯣꯛꯇꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯟꯗꯛ ꯍꯟꯅ ꯑꯍꯨꯝꯂꯛ ꯋꯥꯔꯤ ꯁꯥꯅꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯅ ꯂꯩꯕ ꯃꯐꯝꯁꯤꯡꯒ ꯅꯛꯅꯅ ꯂꯩꯕ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯍꯣꯡꯗꯣꯛꯄ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯗ꯭ꯔꯤꯉꯩꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯏ ꯍꯥꯏꯔꯕꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯟ ꯑꯃꯠꯇ ꯂꯩꯍꯟꯕ ꯄꯥꯝꯗꯕꯒꯤ ꯏꯪꯒꯤꯠ ꯋꯥꯔꯤ ꯁꯥꯅꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯝꯈꯤ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯗꯣꯠꯁꯤꯡ ꯑꯃꯒ ꯑꯃꯒ ꯁꯝꯖꯤꯟꯅꯕ ꯌꯥꯔꯦ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯌꯥꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯂꯩꯍꯟꯗ꯭ꯔꯕ ꯀꯨꯀꯤꯖꯣꯁꯤꯡꯇꯒꯤ ꯑꯣꯏꯕ ꯂꯝ ꯑꯃ ꯁꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯊꯕꯛ ꯇꯧꯔꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯔꯦꯂꯤ ꯑꯗꯨꯗ ꯀꯅꯥ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯁꯔꯨꯛ ꯌꯥꯔꯒ ꯏꯔꯥꯡ ꯍꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯦꯗꯤꯌꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯤꯌꯥꯅ ꯈꯪꯏ ꯑꯃꯗꯤ ꯃꯁꯤꯃꯛ ꯗꯦꯜꯂꯤꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯍꯣꯏ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯗꯦꯜꯂꯤꯗ ꯍꯥꯏꯔꯛꯇꯕ ꯌꯥꯏ ꯑꯃꯗꯤ ꯀꯔꯤꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯅꯣꯡꯃꯇ ꯈꯨꯠ ꯊꯣꯛꯅꯗꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯏꯔꯥꯡ ꯍꯧꯗꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯄꯥꯎꯈꯨꯝꯁꯨ ꯗꯦꯜꯂꯤꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯂꯨꯔꯤꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2012ꯒꯤ ꯃꯦ 3ꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯂꯒ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯅꯕ ꯁꯦꯟꯇꯔꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯥꯖ ꯚꯕꯟꯗꯒꯤ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯌꯥꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯒꯗꯧꯔꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯟꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯝꯗ ꯂꯧꯔꯝꯕ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ZRA ꯑꯃꯁꯨꯡ KNA ꯈꯛꯇꯒ ꯑꯣꯏꯅ ꯁꯨꯗꯒꯤ ꯍꯟꯗꯣꯛꯄꯒꯤ ꯋꯥꯔꯦꯞ ꯑꯃꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗꯒꯤ ꯍꯟꯗꯣꯛꯅꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯗꯨꯅ ꯁꯦꯟꯇꯔꯗꯁꯨ ꯃꯥꯟꯅꯕ ꯐꯤꯔꯦꯞ ꯂꯧꯅꯕ ꯇꯛꯁꯤꯟꯕꯗ ꯌꯥꯔꯛꯇꯕ ꯃꯔꯛꯇ ꯀꯨꯀꯤ ꯌꯨꯖꯤ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯩꯇꯩꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅ ꯁꯨ ꯀꯦꯝꯞꯁꯤꯡ ꯊꯝꯕꯗ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯁꯤꯡ ꯂꯩꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯄ ꯑꯁꯤꯅꯗꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯟꯗꯣꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯁꯟ ꯇꯧꯅꯕ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯗꯤꯃꯥꯟ ꯇꯧꯔꯕꯁꯨ ꯋꯥꯔꯦꯞ ꯂꯧꯒꯗꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯨꯡꯌꯥ ꯌꯥꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯕꯅ ꯁꯨ ꯇꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕꯁꯤꯡꯒꯤ ꯑꯃꯗꯤ ꯁꯨ ꯄꯣꯂꯤꯇꯤꯛꯁ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤꯗꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯏꯍꯧ ꯍꯧꯔꯕꯁꯤꯡꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯊꯨꯗꯦꯛꯅꯕ ꯊꯕꯛꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯂꯧꯈꯠꯂꯛꯀꯅꯤ꯫ ꯌꯥꯡꯂꯦꯟ ꯁꯔꯨ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯐꯤꯚꯝ ꯃꯌꯥꯝ ꯑꯃ ꯂꯩꯕꯒ ꯂꯣꯏꯅꯅ
ꯀꯟꯅ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯇꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯁꯛꯇꯤ ꯑꯃꯗꯤ ꯑꯔꯩꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯕꯅꯤ꯫ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗꯁꯨ ꯁꯛꯇꯤ ꯇꯧꯕ ꯉꯝꯕ ꯀꯨꯀꯤꯖꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯗꯨꯝ ꯃꯈꯥꯗ ꯊꯝꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯋꯥꯐꯝ ꯂꯥꯛꯄꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯑꯃꯗꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯀꯪꯐꯥꯜ ꯂꯝꯕꯤꯗ ꯐꯥꯎꯅꯐꯝ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯠꯌꯦꯡ ꯊꯝꯗꯕ ꯌꯥꯗꯦ꯫ ꯂꯨꯔꯤꯕꯗꯤ ꯏꯟꯗꯤꯌꯥꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯗ꯭ꯔꯤꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯅꯥꯒꯤ ꯏꯊꯤꯜ ꯃ꯭ꯌꯥꯟꯃꯥꯔꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯗꯤ ꯆꯤꯅꯥꯗ ꯅꯠꯇꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯨꯁꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯏꯊꯤꯜ ꯅꯤꯡꯊꯤꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯠꯇ꯭ꯔꯒ ꯗꯦꯜꯂꯤꯗ ꯀꯨꯀꯤꯖꯣ ꯌꯨꯖꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯌꯥꯅꯕꯗꯒꯤ ꯍꯟꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯂꯤꯇꯤꯛꯁ ꯑꯋꯥꯡꯕ ꯊꯥꯛꯀꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗꯗꯤ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯁꯤꯗꯒꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ꯫ ꯑꯔꯣꯏꯕꯗ ꯂꯧꯈꯠꯂꯤꯕ ꯄꯥꯎꯆꯦ ꯑꯁꯤꯅ ꯄꯣꯛꯅꯐꯝꯒꯤ ꯑꯣꯏꯅꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃꯒꯤ ꯆꯤꯊꯤ ꯑꯃꯁꯨꯡ ꯋꯥꯀꯠꯁꯤ ꯌꯥꯎꯕꯅꯤ꯫ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕ ꯇꯣꯄꯤꯛꯁꯤꯅ ꯗꯦꯡꯒꯤꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯛꯄ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯁꯤꯡ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯗꯦꯡꯒꯤꯒꯤ ꯃꯤꯄꯥꯏꯕꯁꯨ ꯂꯩꯔꯛꯂꯤ꯫ ꯁꯣꯛ 2019ꯒꯤ ꯃꯥꯔꯆꯀꯤ 22ꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃꯠꯇ ꯊꯦꯡꯅꯗꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯖꯨꯟ ꯇꯥꯡ 9ꯗ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯁꯤꯡ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯗꯦꯡꯒꯤꯁꯨ ꯊꯦꯡꯅꯕ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯗꯦꯡꯒꯤꯒꯤ ꯃꯤꯄꯥꯏꯕꯁꯨ ꯂꯩꯔꯛꯄꯅꯤ꯫ ꯇꯥꯡ 4ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗꯒꯤ ꯇꯥꯡ 5ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕꯗ ꯃꯤ 38 ꯇꯦꯁꯠ ꯇꯧꯕꯗ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ 3, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 8 ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 3 ꯄꯨꯟꯅ ꯃꯤ 13 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯡ 5ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗꯒꯤ ꯇꯥꯡ 6ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕꯗ ꯃꯤ 15 ꯇꯦꯁꯠ ꯇꯧꯕꯗꯁꯨ 2 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯃꯃꯝꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯁꯤꯡ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯆꯠꯂꯤꯕ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗ ꯗꯦꯡꯒꯤꯒꯤ ꯀꯦꯁꯁꯨ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯧꯔꯛꯄꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯕ ꯗꯦꯡꯒꯤꯒꯤ ꯀꯦꯁ ꯃꯁꯤꯡ ꯄꯨꯟꯅ 78 ꯁꯨꯈ꯭ꯔꯦ꯫ ꯑꯦꯗꯦꯁ ꯑꯦꯖꯦꯞꯇꯤ ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯡ ꯃꯈꯜ ꯑꯃꯅ ꯁꯟꯗꯣꯛꯄ ꯗꯦꯡꯒꯤ ꯂꯩꯅꯥꯁꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯂꯩꯅꯥ ꯅꯠꯇꯦ꯫ ꯁꯣꯛ 2006 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤ ꯀꯦꯁ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯗꯦꯡꯒꯤ ꯁꯟꯗꯣꯛꯄ ꯊꯦꯡꯅꯈꯤꯕꯁꯤ ꯍꯧꯈꯤꯕ ꯁꯣꯛ 2008ꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯤ ꯀꯌꯥ ꯅꯥꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯁꯤꯕꯁꯨ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯂꯩꯅꯥ ꯑꯗꯨ ꯗꯦꯡꯒꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯅꯈꯤꯗꯕꯅꯤ꯫ ꯇꯨꯡꯗ ꯑꯅꯥꯕ ꯃꯤ ꯑꯃꯒꯤ ꯏ ꯂꯧꯔꯒ ꯃꯄꯥꯟꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗ ꯊꯥꯗꯨꯅ ꯇꯦꯁꯠ ꯇꯧꯔꯨꯕꯗ ꯗꯦꯡꯒꯤꯅꯤ ꯍꯥꯏꯅ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯠꯇꯗꯒꯤ ꯗꯦꯡꯒꯤ ꯇꯦꯁꯠ ꯇꯧꯅꯕ ꯀꯤꯠꯁꯨ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯔꯦ꯫ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯊꯥꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯂꯩꯅꯥ ꯑꯁꯤ ꯁꯣꯛ 2008ꯇ ꯃꯣꯔꯦꯗ ꯁꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯁꯣꯛ 2011ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯨꯛ ꯁꯟꯗꯣꯛꯄ ꯊꯦꯡꯅꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯅꯥ ꯑꯁꯤ ꯁꯣꯛ 2012 ꯑꯃꯁꯨꯡ ꯁꯣꯛ 2015ꯗꯁꯨ ꯁꯟꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯁꯣꯛ 2013ꯇ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯁꯟꯗꯣꯛꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯁꯤꯅ ꯁꯣꯛ 2015ꯗꯒꯤꯅꯤ꯫ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯣꯛ 2018ꯇꯒꯤ ꯁꯣꯛ 2024 ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤ 3,320 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ 15ꯔꯣꯝꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤ ꯈꯛꯇꯗ ꯃꯤ 2,9humfudumdoi ꯅꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ 5ꯅ ꯂꯩꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯗꯒꯤ ꯗꯦꯡꯒꯤꯒꯤ ꯀꯦꯁꯁꯤ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯑꯌꯥꯝꯕ ꯊꯦꯡꯅꯔꯒ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯗꯗꯤ ꯏꯊꯦꯡ ꯊꯦꯡꯅꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝ ꯊꯥ ꯑꯃꯁꯨꯡ ꯀꯥꯂꯦꯟꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯊꯝ ꯊꯥꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯝ ꯊꯥ ꯌꯛ ꯂꯥꯎꯕ ꯀꯥꯡ ꯀꯌꯥ ꯂꯩꯇꯕ ꯃꯇꯝ ꯖꯅꯋꯥꯔꯤ ꯊꯥꯗ ꯐꯥꯎꯕ ꯗꯦꯡꯒꯤꯒꯤ ꯀꯦꯁꯁꯤꯡ ꯊꯦꯡꯅꯔꯦ꯫ ꯖꯅꯋꯥꯔꯤ ꯊꯥꯗ ꯗꯦꯡꯒꯤꯒꯤ ꯀꯦꯁ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤꯕꯁꯤ ꯍꯧꯈꯤꯕ ꯆꯍꯤ 1-2ꯒꯤ ꯃꯃꯥꯡꯗꯒꯤꯅꯤ꯫ ꯍꯟꯗꯛꯁꯨ ꯖꯅꯋꯥꯔꯤꯒꯤ ꯊꯥ ꯀꯦꯁ
mapan thengnaki, January thada case mapan thengnakraba matungda, February thada kunmapan, March thada taramathoi, April thada tarataruk, amasung May thada case manga thengnaki. COVID-19 gi lainchat na hongnana sandokpa horakhiba matam hokhiba June thadagi dengue case amata thengnakhide. Tha aduda case amata thengnakhidraba matung chatliba July tha asida thengnaba horakpani. Kumsigi oina hojik phawbada thengnariba case 138 asigi manungda laikhidaba amasu yaukre. COVID-19 gi anauba webda Imphal West amasung Imphal East district na positive case sing thengnabagi chang khwaidagi wangbugum chatliba chahi asigi oina dengue case ki thengnabagi chang dasu Imphal West amasung Imphal East district na oiri. Imphal West district ta hojik phawbada case 53 amasung Imphal East district ta case 10 thengnakre. Atai district singda thengnaba case masingna mathang sina Thawbal da 9 Bisnupur da 3 amadi ama laikhidaba Ukhrul amasung Kakching district ta ahum amadi Kamjong Senapati Tamenglong Chandel Tengnopal amasung Chuchampur da amamni. Hojik phawbagi oina Kangpokpi Jiribam Noni amasung Farjol district ta case amata thengnadri matung tarakpada thengnarakloi haningai leitri. Mamangi chahi singda thengnakibagum district ayambada dengue case sing masing yamna thengnarakpasu yari. Yamna kiningai oiribasina mi krik inan leiba Imphal West amasung Imphal East district ni. Mamangi chahida thengnakiba case lising ani chamri humfu edasu ayambadi Imphal West amasung Imphal East district ta thengnakibani. Hokhiba miyamna COVID-19 gidamuk section thorangsing lokhatnariba asigumna dengue gisu section thorangsing lokhatpa mathau tare maram oina kang marum kokhandanaba amasung macha olhandanaba khongthangsing lokhatpa tangai fadre. Kang marum kokhandanaba koklabasu mapi olhandanaba khongthangsing lokhatpa kaktanasu leina asi thingbada chauna mateng oinagani. Masina Poknaphamgi editorial kalamgi dengue gi mi paiba lerakpa haibasini aduga maraksida fajaba quote ama leiri he ikai thiba mine yamna tillaba mafamda ikai khumnaba mi singa leiminaringeda ikaiba nangi langna midugi mamaida kupsilli achikpa lamdadi ikaiba nangna changba ngamde. Dr. Kamal makhada amuk chithi wakat atai haiba saruksida section sida yaurise imakagi ireiba sina athokpam Benudar Singh Moirang Kampu Karmada Chatnabigi Saktam Litar Chaitanya Mahaprabhuna takpikhiba Kaligi Jivana Lananabagi Pambaidi Harinam Sanskritanni haiba Poktakpo Manipura Vaishnava Bhakta Singna Thajajai Maram Masina Dharmaga Mari Lenaba Thoram Kayada Sanskritanna mapung oiri Maitegi Nongarolgi matung inna asiba thawai Taibangdagi Nongdon Lairi Pakta Chatpagi Lambi Takli Thawai ga Hakchanga Kainaraba matungda Khonghampat ki laijana iru sadeng laga Thongak Asithian da yawi Thongak Asithian makoi nungon ching haina longnei Anglup singi marakta khenaba kaya lairabasu Sanskritandadi Bhakti gi yumfamda sagatpani Ishorbu nungsijaba asengba lining oijaba guru bhabok singna laikhidrabagi thawaina mapugi leikonda ingna chingna santi oina leirunaba mapugi mingkhai sakpa sonba thawai yauna tajabani matamgi khongchattang asidi nam sak sonbiriba oja sing amasung bhakta bhabok singi marakta totna tinaba naksinnabagi mari khara makhai watlabra khanjai karma nungainabadi animakna amata oina punbaduni oja singna nam sak sonbada pukning changna machi oiba adutang khangatlaga loksinbiriba babok sing taba hongnaba mataba phamba hongnaba mafamba babok masing khandokpa thoina lude karma lakpiriba ahal laman sing nupi angang sing wari saba leptrabada sankritan nungaiba oide Ishwarna penbinaba amadi laikhidraba thawai atma santi ginamak lehoriba macha masu singi sagai natai singna ngamjaba hei lei mana masing acha athak athum ahau chak insang katpa chanari Kanglup khenaba amadi lining laison khenabagi matung ina asi anagi thoramta tongan jarabasu Ishwar magi mafamdari khenaba leitana mana pamjaba thunganbi thajajai Vaishnav dharma chachaba Manipuri bhakti singa Firoi usapta sanga katnade sa hatpa nupa amana sa thongaga Ishwara katlaga mamit isanduna ngahak dhyan tawduna leiruraga mamit pangthorokpa matamda huijao amana kachariba insang du chaduna leiramba ubada
ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩꯇꯨꯞ ꯑꯃꯅ ꯐꯨꯗꯨꯅ ꯇꯥꯟꯈꯤ꯫ ꯃꯥꯒꯤ ꯑꯁꯥꯎꯕꯒꯤ ꯃꯇꯧ ꯎꯕꯗ ꯏꯁꯣꯔꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥ ꯑꯊꯣꯡꯕ ꯀꯠꯄꯅꯤꯅ ꯑꯩꯅ ꯍꯨꯏ ꯑꯣꯏꯅ ꯂꯥꯛꯂꯒ ꯆꯥꯕꯅꯤ ꯈꯪꯉꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯆꯕ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ, ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯦ꯫ ꯁꯪꯀ꯭ꯔꯤꯇꯟꯗ ꯕꯥꯔꯇꯟ ꯐꯪꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯚꯥꯕꯣꯛꯁꯤꯡ ꯌꯨꯝꯕꯨꯗ ꯉꯝꯖꯕ ꯄꯣꯠꯌꯦꯡ ꯄꯤꯕ ꯆꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯌꯥꯝꯕꯅ ꯃꯥꯟꯗꯞ ꯃꯌꯣꯜ ꯆꯪꯕ, ꯚꯥꯕꯣꯛꯇ ꯄꯩꯁꯥ ꯊꯥꯕ, ꯂꯣꯏꯅꯅ ꯂꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯗ ꯄꯩꯁꯥ ꯀꯠꯄ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯎꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯀꯨꯞꯅ ꯌꯦꯡꯕꯗ ꯁꯦꯟꯊꯣꯛ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕ, ꯁꯦꯟꯗꯣꯜ ꯂꯝꯕꯤ ꯃꯥꯟꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝꯁꯤꯡ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯌꯥꯝꯅ ꯐꯖꯩ꯫ ꯏꯕꯤꯔꯤꯕꯁꯤꯅ ꯑꯗꯣꯝꯒꯤ ꯑꯊꯣꯛꯄꯝ ꯕꯦꯅꯨꯗꯔ ꯃꯣꯏꯔꯥꯡꯀꯝꯄꯨ ꯍꯥꯏꯅ ꯂꯩ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯄꯥꯊꯣꯛꯄ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯃꯨꯛ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯅꯕ ꯃꯇꯝꯗ ꯂꯧꯖꯒꯦ꯫ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯅꯕ ꯄꯤꯖꯔꯤ꯫ Thank you so much for watching until the end.